Ngasisu mahusagumna mayamgidamakta nungairaba thungal wari ama puduna lakcheri. Wari asibu ibirakpana D.N. Kuman. Wari asigi mamingna I Tairaba Kundo. Thaina ningthau palingai matamgi warini. Laibak kayagi ningthausing afaba kaya yauramdi. Ayambana phattaba ningthau ngaktani. Matam masida pungjau haina khangnaba laibak amasu leirami. Pungjau hairiba laibak asigi ningthauna kokjau haina korami. Hairiba ningthau asi aduki matik phatta lausing hairami. Aduga nupi angangdasu yamna choppa ningthau amasu oirami. Nongmagi numitni laibaki kha thangba sarukta nauna khundarakpa khul amasu leirami. Khul asida mapa mama pu pang sudraba lamja macha amasu leirami. Mamingna khamba haina korami. Khambagini haibada ahal oirabi mabok adu khaktani. Ahal asigi thaujaldagi khambana mapung mare phajarakpani. Nongmagi numitni khamba khulgi yumthong kharata sing khairuraba matung cheng hawai khara phi matat amana yomduna mayumda puraklami. Aduga mabokka chak thongminari. Sak thongna thongna khambana mabokta asumna haire. Abo ngasidi nasuse wakhal yamna nungaite. Wakhalse yamna wai abo. Isu nupa karigi wakhal wari banone. Abok leiribasidi abokna isugi mateng pangba ngamdaba asigiro. Nahak hauzik angang oiri. Adunane ahenba wakhal khanbe yadeko. Abo adugi nateba. Abokna aigi iteng mayam ama panglibasidi. Abo nasuna waribase thabak subagi nate. Adudi kariginone isuna wakhal waribabo. Abo adubura aina ngasi khunjayum ama anida singkhaiba chatpada yumbugi mama mapada maza singna oinabado urubadagini nasugi thamoi kairiba waribase. Makhoina mama mapagi mafamda kezaba uraga aisu keninglai abo. Adubu aibu pokpa ima pabungdi ngasi phawba masak khangdri. Isu nupa abokna hairibase munna taw. Nahakisune ima ipa suna leiri. Masigi warise nongma abokna isuda ligeko. Haujikti maram khangning lukiganu. Abokna tattana isuda haikiba natra. Nahaki apokpa apokpi leiri. Adubu haujik makti makhoigi leifam chap chana khangdriko. Pare pare sak suloire sathok potharasi. Asumna masuga maboka anido chak charami. Adugi matung pothanaki. Mathangi numitni anganba ayuk atuda khamba khungi yomthong khuding changduna sing khaigi haina hairami. Ngarangda khaikiba oibana khainingai leitre haina hairaklami. Matam aduda khamba thawai yamna warami. As aidi karam tawnya. Ngasi ayuki kari amata lehaudre. Aidi khara phagre. Abokna kamdauba. Aidi nahani chara masadabada karisu kaide. Kanade atopa khulda chatuna thirudaba yade. Asi khana khambado atopa khulda chatnabagidamak makhong ado thangba horami. Matam aduda khambada nupi amana ibung haina koraklami. Khambasu khonjal ado tabadagi thanglamba khongthang ado chap lepchai. Aduga tung hana yenglami. Khamba makhut anido taknaduna ikaibagi maongda asumna haire. Ichan niklai nang oire. Aidi kana ga oiraboi ningore. Kai lerage aibu kaubode. Kai thabak suramo hairinoba. Ngasi ayuki thabak amata suba phangdre. Ta khamba thabak subagi nateba. Aise ibunga wari amata sumsana ningba. Adugine ado nang thabak yam chillabo. Aiga ngaihakta phawba wari saningdra. As ichan adugi nateko. Farene kari warino sadawribasibo. Aidi khangdeko nangna dum saro. Khamba machindadi tayang haikibani adubu ayuki cheng hawai maru ama phawba lehaudaba adugidamak wakhaldi yamna waje. Ta khamba kaigino ta khambana ayuk ngana thabak suba chatlise. Tumsit ka mata pharamdaw mandebo. Nasado naha iwoi oina soklani. Khara su pothaw ko. Liklai nangna di nungsibagi haibo oiramgani.
ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯎꯌꯣꯛꯅ ꯀꯣꯟꯕꯤꯔꯤꯕ ꯑꯕꯣꯛꯁꯦ ꯀꯔꯝꯅ ꯃꯕꯨꯛ ꯊꯜꯍꯟꯒꯅꯤ? ꯐꯔꯦꯁꯦ, ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤ. ꯑꯩ ꯊꯪꯅꯕ ꯈꯣꯜꯗ ꯊꯕꯛ ꯈꯔ ꯁꯨꯔꯨꯒꯦ. ꯑꯌꯨꯛꯀꯤ ꯆꯥꯅꯅꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ. ꯂꯤꯛꯂꯥꯏꯁꯨ ꯈꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯛꯂꯥꯏ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯤꯛꯂꯥꯏꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯊꯣꯛꯂꯗꯨꯅ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯈꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯤꯛꯂꯥꯏꯅ ꯈꯝꯕꯒꯤ ꯃꯕꯣꯛꯄꯨ ꯀꯣꯌꯦꯡ ꯌꯦꯡꯖꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ. ꯂꯤꯛꯂꯥꯏꯅ ꯈꯝꯕꯒꯤ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯕꯣꯛꯇꯣ ꯂꯩꯔꯪꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯑꯕꯣ, ꯆꯥꯛ ꯊꯣꯡꯂꯤꯔꯣ? ꯅꯁꯨꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ." "ꯏꯁꯨ ꯅꯨꯄꯤꯌꯥ, ꯅꯪ ꯂꯥꯛꯂꯤꯔꯣ? ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤ. ꯑꯦꯟꯁꯥꯡ ꯍꯥꯟꯅ ꯊꯣꯡꯕꯅꯤ. ꯆꯥꯛꯇꯤꯅꯦ ꯍꯣꯔꯦꯟ ꯅꯕꯨꯡ ꯈꯝꯕ ꯂꯥꯛꯂꯒ ꯊꯣꯡꯒꯗꯧꯔꯤꯕꯅꯤ." "ꯑꯕꯣ, ꯑꯦꯟꯁꯥꯡꯗꯣ ꯅꯁꯨꯅ ꯂꯥꯛꯂꯤꯉꯩ ꯊꯣꯡꯖꯔꯝꯃꯒꯦ. ꯅꯁꯨꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯀꯣ ꯑꯕꯣ." "ꯍꯣꯏ ꯍꯣꯏ, ꯊꯣꯡꯉꯣ. ꯑꯗꯨꯕꯨ ꯏꯁꯨꯕꯨ ꯑꯕꯣꯛꯀꯤꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯥ ꯀꯔꯤ ꯊꯕꯛꯀꯤꯅꯣ?" "ꯑꯕꯣ, ꯅꯁꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ. ꯇꯥ ꯈꯝꯕꯁꯨ ꯎꯅꯅꯤꯡꯕ." "ꯑꯣ, ꯑꯗꯨꯗꯤ ꯏꯁꯨ ꯈꯝꯕ ꯂꯥꯛꯄ ꯉꯥꯏꯔꯁꯤꯀꯣ. ꯑꯗꯣ ꯑꯕꯣꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯏꯁꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛ ꯑꯗꯣ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯕꯣꯛ ꯊꯣꯛꯈ꯭ꯔꯕꯗ ꯂꯤꯛꯂꯥꯏ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯑꯗꯣ puthoktuna ꯀꯣꯟ ꯑꯃꯗ ꯍꯥꯞꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯆꯥꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯃꯤꯀꯨꯞꯇ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯆꯥꯛ ꯑꯗꯣ ꯆꯥꯂꯨꯛ ꯑꯅꯤ ꯊꯣꯛꯅ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯝꯕꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯃꯔꯣꯝꯗꯅ ꯈꯝꯕ ꯃꯥꯅ ꯊꯕꯛ ꯁꯨꯔꯒꯦ ꯈꯟꯅ ꯆꯠꯆꯔꯨꯕ ꯈꯨꯜ ꯑꯗꯨꯗꯁꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗ ꯈꯝꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯊꯕꯛ ꯁꯨꯅꯤꯡꯉꯥいꯂꯩꯇ꯭ꯔꯕꯗ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯟꯕ ꯍꯧꯔꯝꯃꯤ. ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯝꯕꯅ ꯑꯁꯨꯝꯅ ꯈꯟꯖꯩ. "ꯑꯩꯁꯤꯕꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯇꯥꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗꯀꯣ. ꯑꯩꯒꯤ ꯑꯕꯣꯛꯁꯦ ꯑꯩꯅ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯊꯣꯛꯂꯗ꯭ꯔꯥ? ꯄꯤꯖꯅꯤꯡꯉꯥꯏꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯐꯔꯦ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ. ꯑꯩ ꯍꯜꯂꯒꯦ. ꯑꯕꯣꯛꯇꯣ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯅꯤ." ꯑꯃꯔꯣꯝꯗꯅ ꯈꯝꯕꯒꯤ ꯃꯕꯣꯛꯇꯨꯗꯤ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯃꯁꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ. ꯑꯗꯨꯒ ꯑꯍꯜ ꯑꯗꯣ ꯃꯣꯃꯣꯟꯁꯨ ꯇꯧꯖꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯝꯕꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯂꯤ. ꯃꯃꯤꯠ ꯑꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯦꯡꯂꯛꯄꯗ ꯃꯕꯣꯛꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯈꯝꯕ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯕꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯤ. "ꯀꯩꯅꯣ, ꯑꯩꯒꯤ ꯑꯕꯣꯛꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯤꯔꯥ? ꯀꯩꯅꯣ ꯃꯇꯣꯝꯇꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯋꯥꯈꯜ ꯋꯥꯅ ꯂꯥꯛꯂꯤ. ꯅꯠꯇ꯭ꯔꯒ ꯑꯕꯣꯛꯁꯦ ꯑꯋꯥꯕ ꯈꯥꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯄꯦꯟꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯥ?" ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ. "ꯑꯕꯣꯛ, ꯀꯩꯅꯣ ꯑꯕꯣꯛꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯅꯗꯤ ꯋꯥꯅ ꯂꯥꯛꯂꯤ. ꯈꯨꯜ ꯑꯁꯤꯗꯁꯨ ꯊꯕꯛ ꯁꯨꯒꯦ ꯐꯪꯗ꯭ꯔꯦ. ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯔꯨꯔꯦ, ꯐꯪꯂꯛꯇ꯭ꯔꯦ. ꯑꯌꯨꯛꯀꯤ ꯆꯔꯥ ꯍꯦꯜꯂꯅꯤ. ꯑꯩꯕꯨꯗꯤ ꯈꯔ ꯐꯔꯤ. ꯑꯕꯣꯛꯀꯤ ꯈꯟꯕꯗꯅꯤ ꯅꯁꯨꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕꯁꯤ." "ꯍꯣ ꯏꯁꯨ ꯅꯨꯄꯥ, ꯉꯁꯤꯒꯤꯗꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯣꯡꯂꯨꯕ ꯆꯥꯛ ꯆꯥꯔꯨꯕꯒꯤꯅꯤ ꯑꯕꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕꯁꯤ." ꯈꯝꯕ ꯌꯥꯝꯅ ꯄꯥꯈꯠꯅ, "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ? ꯑꯕꯣꯛꯇꯤ ꯀꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯨꯔꯤꯕꯅꯣ? ꯑꯕꯣꯛꯁꯨ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯁꯨ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ? ꯑꯕꯣꯛ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ. ꯅꯁꯨ ꯑꯃꯥꯏꯕ ꯑꯃꯇ ꯀꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯨꯅ ꯈꯝꯕꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ. "ꯊꯤꯗꯥ, ꯑꯉꯥꯎꯕꯁꯤꯗꯤ! ꯑꯕꯣꯛ ꯉꯥꯎꯗꯦꯀꯣ. ꯉꯥꯎꯔꯤꯗꯤ ꯏꯁꯨꯅꯤꯅꯦ. ꯁꯦ, ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦꯀꯣ. ꯑꯕꯣꯛꯅ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯦ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦꯀꯣ. ꯃꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯦ. ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ. ꯑꯁ, ꯈꯨꯐꯖ ꯑꯃꯅꯤꯀꯣ." ꯈꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ. "ꯑꯕꯣꯛ,
ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯌꯧꯔꯨꯔꯦꯕ꯫ ꯑꯗꯣ ꯑꯕꯣꯛ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯕꯣꯛ ꯃꯤ ꯂꯩꯔꯤꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯑꯕꯣꯛꯅ ꯈꯪꯕ ꯃꯤꯔꯣ? ꯍꯥ ꯑꯕꯣꯛ? ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯑꯕꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯣꯛꯇꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯆꯥꯛ ꯑꯗꯣ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯕꯣꯛꯅ ꯈꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯑꯕꯣꯛꯀꯤ ꯈꯝꯕ, ꯏꯁꯨꯅ ꯉꯁꯥꯏ ꯃꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯈꯤꯕꯗꯣ ꯑꯕꯣꯛ ꯍꯥꯏꯔꯒꯦꯀꯣ꯫ ꯁꯦ ꯈꯨꯜꯒꯤ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯈꯨꯜꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯏꯁꯨ ꯂꯤꯛꯂꯥꯏꯗꯨꯅꯤ ꯑꯕꯣꯛꯅ ꯃꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯌꯥꯝꯁꯦ ꯍꯥꯎꯅ ꯊꯣꯡꯂꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯑꯣꯏꯅꯤꯡꯂꯛꯑꯦ ꯑꯕꯣꯛꯇꯤ꯫ ꯃꯁꯛ ꯍꯥꯏꯔꯦ ꯋꯥꯠꯄ ꯂꯩꯇ ꯐꯖꯩꯗꯣ꯫ ꯃꯍꯥꯛꯅꯒꯅꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯕꯣꯛꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯧꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯑꯁ ꯑꯕꯣꯛ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯁꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯐꯧ ꯆꯦꯡ ꯂꯧꯔꯒ ꯆꯥꯔꯣꯏ꯫ ꯅꯁꯨꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ꯫ ꯑꯗꯣ ꯑꯕꯣꯛ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯁꯪꯗꯒꯤ ꯊꯥꯡ ꯑꯃ ꯄꯨꯔꯗꯨꯅ ꯎꯃꯪꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯔꯕ ꯃꯇꯨꯡ ꯈꯝꯕ ꯎꯔꯨꯝ ꯑꯃꯗ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ꯫ ꯀꯩꯅꯣꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯃꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯅ ꯊꯦꯝꯅꯧꯗꯅ ꯑꯣꯏꯖꯕ ꯊꯤꯕ ꯃꯥꯟꯈꯤꯗꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯖꯅꯤꯡꯂꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯇꯣꯟꯁꯨ ꯇꯣꯜꯂꯤꯗꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯩꯁꯦ꯫ ꯑꯩꯒꯤꯁꯨ ꯏꯄꯥ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯗꯁꯨ ꯐꯔꯝꯒꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯑꯕꯣꯛꯅ ꯇꯥꯛꯄꯤꯕꯗꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯃꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥꯅꯦ? ꯅꯠꯇ꯭ꯔꯒ ꯑꯕꯣꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯊꯦꯝꯖꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯒꯅ ꯀꯔꯤꯒꯤꯗꯃꯛ ꯃꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯅꯣ? ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯁꯛ ꯈꯪꯗꯅ ꯇꯣꯛꯂꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯝꯕꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯒꯣꯜ ꯊꯧꯖꯤꯟꯅꯔꯛꯈꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯈꯝꯕꯕꯨ ꯎꯕꯗꯒꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡꯗꯣ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯁꯨꯝꯅ ꯈꯝꯕꯗ ꯍꯥꯏꯔꯛꯏ: ꯍꯩ ꯅꯨꯄꯥ, ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥ? ꯅꯪꯕꯨ ꯍꯨꯔꯥꯟꯕꯔꯣ? ꯅꯠꯇ꯭ꯔꯒ ꯑꯆꯤꯛꯄꯁꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯃꯤ ꯉꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯊꯠꯄꯒꯤꯔꯣ? ꯑꯉꯝꯕ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯡ ꯈꯔ ꯆꯟꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ ꯑꯉꯝꯕ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯤꯡꯗꯣ ꯆꯜꯂꯨꯔꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯃꯨ ꯃꯌꯥꯝꯗꯨꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯌꯥꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯇꯝ ꯊꯦꯡꯈꯤꯅꯤ꯫ ꯈꯝꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯛ ꯇꯧꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯂꯐꯨ ꯍꯧꯕ ꯃꯐꯝ ꯊꯤꯗꯨꯅ ꯌꯥꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯕꯅ ꯃꯁꯨꯕꯨ ꯌꯦꯡꯂꯨꯕ ꯉꯝꯖꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯈꯗꯥꯡ ꯃꯦꯠꯂꯗꯨꯅ ꯃꯁꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯨ ꯂꯥꯛꯄ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯣ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯊꯛꯇꯒꯤ ꯊꯥꯡꯗꯈꯤꯔꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯑꯕꯣꯛꯀꯤ ꯈꯝꯕ, ꯅꯪꯕꯨ ꯊꯦꯡꯂ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯕꯣꯛꯅ ꯏꯁꯨ ꯍꯜꯂꯛꯇꯕꯗ ꯀꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯔꯣ? ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ? ꯑꯕꯣꯛ, ꯅꯁꯨ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯄ ꯅꯠꯇꯦ꯫ ꯈꯨꯟ ꯃꯅꯥꯛꯀꯤ ꯎꯃꯪꯁꯤꯗ ꯁꯤꯡ ꯈꯔ ꯆꯜꯂꯛꯀꯦ ꯈꯟꯅ ꯆꯠꯂꯨꯕꯅꯤ꯫ ꯎꯃꯪꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯁꯥꯃꯨꯅ ꯆꯥꯅꯕ ꯂꯐꯨ ꯌꯥꯟꯕ ꯂꯥꯛꯄꯗ ꯅꯁꯨꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯥꯡꯖꯔꯝꯕꯅꯤ꯫ ꯃꯕꯣꯛꯇꯤ ꯃꯁꯨꯅ ꯂꯥꯟꯃꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ: ꯑꯕꯣꯛꯀꯤ ꯈꯝꯕ, ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯂꯥꯞꯅ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯕꯣꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯉꯁꯥꯏ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯀꯣꯛꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣꯃꯗꯤ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯑꯕꯣꯛ꯫ ꯑꯗꯨꯕꯨ ꯅꯁꯨꯅꯗꯤ ꯀꯩꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯁꯨ ꯌꯥꯝꯅ ꯂꯦꯝꯗꯦ꯫ ꯑꯕꯣꯛꯀꯤ ꯈꯝꯕ, ꯂꯥꯟꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤꯅꯦ꯫
ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒ ꯊꯦꯡꯅꯗꯅꯕ ꯇꯧꯀꯣ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ, ꯑꯔꯩꯕ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯣꯛꯇꯣ ꯑꯔꯩꯕ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯗꯤ ꯈꯝꯕꯕꯨ ꯅꯨꯡꯁꯤꯕꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ? ꯇꯨ ꯃꯅꯤꯡ ꯊꯪꯕ ꯀꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯄꯨꯊꯣꯔꯛꯎ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯉꯥꯛꯄ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤꯕꯁꯦ ꯂꯦꯜꯂꯝꯂꯣꯏꯀꯣ? ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯈꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯏꯅꯤꯡꯇꯝꯅ ꯐꯪꯂꯦꯗꯣ꯫ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯉꯔꯣꯏ꯫ ꯅꯆꯥꯗꯨꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯣ? ꯂꯩꯁꯅꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯣꯟꯕꯗ ꯈꯨꯠ ꯊꯥꯕ꯫ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯝꯐꯨꯗ ꯅꯪꯅ ꯉꯝꯂꯕꯁꯨ ꯃꯇꯝ ꯑꯃꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯈꯤꯅꯤ꯫ ꯃꯃꯥ ꯃꯆꯥ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯒꯤ ꯃꯍꯩꯁꯨ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯆꯨꯗꯠꯅꯕꯤ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯗꯅ ꯀꯩꯗꯧꯅꯨꯡꯗ ꯇꯣꯛꯈꯤꯗ꯭ꯔꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯎ, ꯃꯇꯤꯛ ꯊꯣꯛꯅ ꯂꯛꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯄꯨꯈꯤꯕ ꯎꯕꯗ ꯃꯄꯨꯔꯣꯏꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯉꯥꯛꯇꯨꯅ ꯂꯩꯕꯅ ꯂꯩꯁꯅꯥꯕꯨ ꯀꯟꯖꯕ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯁꯨꯖꯕ ꯅꯠꯇ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯖꯗꯦ꯫ ꯂꯩꯁꯅꯥꯕꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯣꯛꯈꯤ꯫ ꯂꯥꯟꯃꯤ ꯊꯣꯛꯈꯤꯕꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡꯒꯨꯝ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯝꯕ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯕ ꯄꯥꯝꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯕꯣꯛꯇ ꯑꯁꯦꯡꯕ ꯄꯨꯡꯕ ꯍꯪꯂꯒꯦ ꯈꯟꯖꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥꯏ ꯃꯍꯧꯁꯥꯒꯨꯝ ꯃꯌꯨꯝꯗꯒꯤ ꯆꯦꯡ ꯄꯨꯔꯛꯇꯨꯅ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯝꯕꯗꯤ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯕ ꯑꯣꯏꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯈꯝꯕ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯂꯤꯛꯂꯥꯏ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯕꯣꯛꯇ ꯆꯦꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯕꯣꯛ, ꯁꯦ ꯅꯁꯨꯅ ꯆꯦꯡ ꯄꯨꯖꯔꯛꯂꯤꯌꯦ, ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯕꯣꯛ ꯍꯣꯏꯅ ꯋꯥꯕ ꯎꯔꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯁꯨꯁꯨ ꯍꯦꯛꯇ ꯋꯥꯏ꯫ ꯑꯗꯣ ꯑꯕꯣꯛ, ꯇꯥ ꯈꯝꯕꯅ ꯑꯩꯕꯨ ꯆꯩ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ꯫ ꯉꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯇꯥ ꯈꯝꯕꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯑꯕꯣꯛ, ꯅꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯍꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜ ꯑꯗꯣ ꯃꯕꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯈꯝꯕ ꯋꯥꯃꯟꯈꯤꯕꯅ ꯏꯁꯤꯡ ꯊꯛꯀꯦ ꯈꯟꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯄꯤꯔꯝꯕ ꯆꯦꯡ ꯑꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯝꯕ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯑꯕꯣꯛ, ꯆꯦꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣ? ꯑꯩꯅ ꯂꯩꯔꯛꯈꯤꯕ ꯆꯦꯡꯗꯤ ꯅꯠꯇꯦ꯫ ꯍꯥꯏꯌꯣ ꯑꯕꯣꯛ, ꯅꯁꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯛꯏ: ꯏꯁꯨꯅꯨꯄꯥ, ꯅꯍꯥꯛ ꯁꯥꯎꯕꯗꯤ ꯁꯥꯎꯒꯅꯨ꯫ ꯆꯦꯡ ꯑꯁꯦ ꯏꯁꯨ ꯂꯤꯛꯂꯥꯏꯅ ꯅꯨꯡꯁꯤꯅ ꯄꯤꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ꯫ ꯑꯩꯅ ꯏꯁꯨꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯗ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯍꯧꯗ꯭ꯔꯒꯅ ꯏꯁꯨ ꯂꯤꯛꯂꯥꯒꯤ ꯅꯤꯡꯕ ꯀꯥꯏꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯕꯣꯛ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯝꯕꯗꯣ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯂꯤꯛꯂꯥꯏꯕꯨ 3-4ꯔꯛ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯂꯤꯛꯂꯥꯏ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯈꯝꯕ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ꯫
Amaromdana liklay makuta kundo pareng ama pairaduna mamittagi mapi ira sintha asumna haijari. Aigi nungsibasibu thumkhidra. Aigi nungsibase mahaknadi karisu ubideko. Leirang kundo ase nahaki ngaksamda natana atupa kanagi ngaksamda hukraroi. Aina miko pungja khuding lachariba ase takhamba nangi saktamniko. Ningol mapok oirubana thamoigi apambase phongdokjaba ngamjadeko. Nahakna waba uraga karigino aini hena wajariba. Asumna matomta thamoi pena paudamjari. Ngaihaki matung liklay mayum taba lambida laklami. Matam maduda khambaga amuk thengnarami. Khambana wakhal wana leiba ubaduda nungaitraduna liklay changlaklaga khambagi lengbanda paiduna. Ta khamba kaidorage wakhal aduk wana leibadi. Hey, nang kanano ha? Karigino nangna aigidamak wabiriba. Nupi ama oiradi ikaibasu khara khangba tamune. Karigino nangna ikhoida hek laktuna cheng piribadi. Aine yade tawnu hairasu nanada tadene. Namaidubu ikaibaga mata khangdrabro. Se nangna pirakiba cheng adugi mamalni. Se si oina lawsilu. Aduga amana amuk hanna aigi yumda khongol tarakanu. Ngasi hairisina aroibani. Masida yadraba aibu phatte haiganu. Ai khul ase thadoktuna chatkigadabani. O aduk yamna saurangani haibadi aidi thajarudabani. Phare nahakna aibu ikai khangde haina chairibado ai karisu saudi. Adubuta khamba ningol oibi aina ngasi phawba ningjariba lacharibase nongmadi khanglakhini ko. Kariguma matamda nahak aigi maramda namittagi napido tadaba oyo. Ngasidagi ai amuk hanna isakse namangda utlaru. Asi hairamlaga liklaido ningba kaina makutta pairamba kundo ado thadaramlaga chatkirami. Ngaihaki matung khambasu mayum hallage khanna khong thangdurakpada kundo ado netke tawrami. Adubu nettanaba hotnabada makhong ado leithieklami. Aduga kundo ado lokhatuna chaina ngaihak khanglami. O kundo asidi matau karamna mafamsida leiramleba. Soiroi liklaina soidana purak poiramgani. Aigi ichilsina chainingda ichil pena chaibikri. Adubu nahakna thadaramliba kundo asibudi leina choihalaroi. Ngasi nangonda ichilsina chairubagi mahai oina khong ase laithekpani. Liklai aishu khangi nahakna kari khali haibase. Adubu khul asigi miyoisingna khankigadaba mayamdo ubadagi nahakbu chaijabani. Aishu nangbu nungsidaba nate. Nahakna khangloi khamba aigi thamoi pandamse. Pandam ado phangba mikupta nang aigi su panthung yaugani. Phare kundo ase laina kelhanda cheksinna nahakni khanna thamjarage. Asumna kundo adubu cheksinna pairaga mayumda halaki. Mathangi numitni ayuk chak toklaba matung khambana mabukta asumna hairakli. Abo ngasidi nasuda walot piganu. Nasubu nungsiraba nasubu hingko takpirabadi aigi ima pabungi mari makhongdo sengna takpiyu. Madu takpidrabadi nasugi punsisu makha tana hinglaroi. Ngasina aroiba mikop oijagani. Takpiyobo aigi ima pabung mafam kadaida leibage. Isu khamba abokna losinba yararoidabani. Abokna isuda haige khanna haiba ngamkhidabani. Hairuraga isugi punsi kari oigani khanpham khangdre. Adubu ngasidi abokna amata sithaba leita hairage munna taroko. Nahaki ima pabung haujiksu hingli. Laibaki ningthauna isaga imaugado phabikibani. Matamdo isudi angang yamna oiri. Nongma isaga imaugado migi laurang sururaga halakpagi lambida laibaki ningthauna imaubu magi taloi oirasi konungda chatsi haina haiki. Imauna ningthauda thina cheiramlaga mafamdo thadoklaga isa imaudo yumda chelaki. Yum yaurabada abokta pau loina tamki. Adumna wari sanaringai yum manungda yamlaba lanmiga ningthauga changlaktuna isaga imaugado phabikibani. Asi hairaga mabokto kanna kapjaraki. Aduga wasu makha tarakidri. Kambasu wa makha taningba pokhidri. Kudakta magi kada changkiduna singkhainabagi thang asangba ado puthораktuna sumangda leiriba nung aduda maya phenglami.
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯕꯣꯛꯇꯤ ꯄꯣꯊꯥꯐꯝ ꯈꯪꯖꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯊꯃꯣꯏꯗ ꯅꯤꯡꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ, ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯈꯝꯕꯅ ꯂꯤꯛꯂꯥꯏꯕꯨ ꯆꯩꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ꯫ ꯅꯤꯡꯊꯧ, ꯅꯤꯡꯊꯧ, ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯅꯤꯡꯊꯧ, ꯑꯣꯛꯇꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯅꯉꯛ ꯑꯗꯣ ꯀꯛꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯩꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯀꯣꯅꯨꯡꯗꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ? ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯑꯗꯨꯕꯨ ꯁꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯅꯍꯥꯛꯄꯨꯗꯤ ꯅꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏꯁꯨ ꯃꯇꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯎꯔꯦ ꯈꯝꯕꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯈꯝꯕ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯈꯝꯕꯒꯤ ꯃꯄꯥ ꯈꯔ ꯂꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯆꯟ ꯂꯤꯛꯂꯥꯏ, ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ, ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯅꯨꯡ ꯑꯣꯜꯂꯨꯔꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯂꯩꯅꯥꯗꯒꯤ ꯍꯦꯟꯅ ꯊꯣꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯃꯨꯛ ꯈꯝꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯈꯝꯕꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕꯗꯣ ꯃꯗꯨ ꯎꯒꯅꯨ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯪꯐꯩꯗ ꯆꯠꯀꯗꯧꯔꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯕꯣꯛ ꯑꯁꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯖꯔꯤꯕ ꯂꯠꯆꯔꯤꯕ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯅꯤ꯫ ꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯂꯛꯎ ꯂꯤꯛꯂꯥꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯈꯝꯕꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯅꯤꯅ ꯃꯣꯡꯍꯥꯗ ꯇꯞꯅ ꯇꯞꯅ ꯅꯣꯡꯈꯠꯂꯛꯇꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯅ ꯈꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥ ꯈꯝꯕ, ꯅꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯗꯣ ꯑꯩꯅ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯒꯤ ꯌꯥꯊꯪꯃꯛꯅꯤ ꯈꯟꯅ ꯉꯥꯛꯆꯒꯦ꯫ ꯑꯗꯣ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯣ? ꯑꯋꯥꯕ ꯊꯕꯛꯇꯤ ꯁꯨꯒꯅꯨꯀꯣ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯍꯥꯛꯅ ꯋꯥꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯈꯝꯕꯅ ꯍꯣꯏ ꯁꯨꯔꯣꯏꯌꯦ, ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯁꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯅ ꯍꯥꯏꯅꯔꯣꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯅ ꯂꯤꯛꯂꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏ ꯍꯥꯏ, ꯏꯃꯥꯒꯤ ꯂꯤꯛꯂꯥꯏ, ꯍꯟꯗꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ? ꯅꯍꯥꯟ ꯑꯃꯨꯛꯅ ꯀꯞꯂꯒ ꯆꯪꯂꯛꯄ, ꯑꯃꯨꯛꯅ ꯋꯥꯈꯜ ꯋꯥꯅ ꯆꯪꯂꯛꯄ, ꯑꯗꯨꯒ ꯉꯁꯤꯅ ꯅꯣꯛꯅ ꯅꯣꯛꯅ ꯆꯪꯂꯛꯄ꯫ ꯏꯃꯥꯒꯤ ꯀꯣꯛꯁꯦ ꯏꯆꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯒꯦꯕ? ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯛꯄ, ꯑꯗꯨꯒꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏ ꯅꯤꯡꯉꯣꯜ ꯀꯥ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯖꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕꯅ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯇꯥꯎꯁꯤꯡꯒ ꯂꯪꯐꯩ ꯆꯠꯆꯔꯨꯒꯦ꯫ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕꯁꯤꯅꯗꯤ ꯅꯁꯨꯒꯤ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯪꯐꯩ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯁꯦꯜ ꯇꯥꯟꯗꯨꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯍꯟꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯕꯣꯛꯀ ꯅꯁꯨꯒꯁꯦ ꯀꯪꯗꯨꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯅꯤ꯫ ꯃꯕꯣꯛꯇꯤ ꯃꯁꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯖꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯑꯣꯏ ꯈꯪꯕꯅ ꯃꯁꯨꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯈꯤꯗ꯭ꯔꯦ꯫ ꯑꯕꯣꯛꯀꯤ ꯈꯝꯕ, ꯏꯁꯨꯅ ꯂꯪꯐꯩ ꯆꯠꯄꯗ ꯑꯕꯣꯛꯅ ꯊꯤꯡꯂꯔꯣꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯎꯀꯣ ꯑꯕꯣꯛꯀꯤ ꯈꯝꯕ꯫ ꯈꯝꯕꯁꯨ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯆꯥꯕ ꯌꯥꯕ ꯈꯔ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯤꯛꯂꯥꯏꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯃꯐꯝꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯈꯨꯠꯅ ꯈꯥꯎ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯆꯦꯜꯂꯛꯂꯤꯕꯗꯣ ꯈꯝꯕꯅ ꯎꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯤꯛꯂꯥꯏꯅ ꯈꯝꯕꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯈꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯂꯣꯠꯅ ꯂꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯝꯕ, ꯈꯔ ꯊꯨꯅ ꯍꯟꯕꯤꯔꯛꯎꯀꯣ꯫ ꯅꯍꯥꯛꯀꯤ ꯅꯁꯛꯁꯦ ꯎꯗꯅ ꯑꯩ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫
ꯈꯨꯜ ꯑꯁꯤꯗ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯆꯜ ꯑꯩꯅ ꯅꯍꯥꯛꯄꯨ ꯉꯥꯏꯍꯧꯔꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯣꯟꯅ ꯀꯞꯆꯩ꯫ ꯂꯤꯛꯂꯥꯏ ꯁꯦ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯊꯃꯣꯏ ꯄꯤꯛꯁꯤꯜꯂꯤꯕꯅꯣ? ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯩ ꯅꯪ ꯅꯠꯇꯦ꯫ ꯁꯦ ꯀꯞꯀꯅꯨ, ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯎꯖꯔꯒ ꯑꯩꯅ ꯊꯕꯛꯁꯦ ꯆꯠꯀꯦ ꯈꯟꯅ ꯃꯐꯝꯁꯤꯗ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯍꯥꯛꯀꯤ ꯃꯣꯡ ꯍꯥꯗ꯭ꯔꯕ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨꯕ꯫ ꯑꯗꯣ ꯇꯥꯈꯝꯕ, ꯁꯦ ꯈꯥꯎꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯈꯥꯎꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯥꯎꯔꯤꯕꯅꯤ, ꯇꯟꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ, ꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯈꯥꯎ ꯃꯌꯨꯝ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯤꯛꯂꯥꯏꯅ ꯌꯦꯡꯖꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯃꯇꯨꯡ ꯈꯝꯕ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯀꯣꯅꯨꯡ ꯌꯧꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯈꯝꯕꯗꯣ ꯋꯥꯃꯟꯕꯅ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯀꯦ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯈꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯁꯨ ꯌꯧꯔꯛꯂꯅꯤ꯫ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯆꯪꯒꯅꯤ? ꯂꯩꯔꯦ꯫ ꯑꯩ ꯑꯁꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯪꯂꯒꯦ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯀꯣꯅꯨꯡꯗ ꯂꯩꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯈꯝꯕꯗꯣ ꯃꯀꯣꯛꯇ ꯀꯣꯛ ꯌꯦꯠ ꯑꯃ ꯌꯦꯠꯇꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯈꯝꯕꯕꯨ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯅꯥ ꯎꯅꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯦ ꯏꯅꯤꯡꯊꯧ ꯎꯅꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ? ꯑꯣ ꯐꯒꯅꯤ, ꯑꯗꯨꯗꯤ ꯆꯪꯕꯤꯔꯛꯎ, ꯏꯅꯤꯡꯊꯧ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃ ꯍꯧꯖꯤꯛꯇ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯊꯥꯖꯤꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧꯅ ꯊꯥꯖꯤꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯈꯤꯗꯨꯅ ꯈꯝꯕꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯏꯅꯤꯡꯊꯧ, ꯑꯩ ꯑꯁꯦ ꯑꯃꯥꯏꯕ ꯑꯐꯥꯎꯕꯅꯤꯗꯣ, ꯏꯅꯤꯡꯊꯧꯅꯗꯤ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯊꯧꯗꯣꯛ ꯇꯥꯛꯆꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯪꯕ ꯉꯝꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯣꯏꯔꯦꯀꯣ? ꯇꯥꯛꯄꯤꯌꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ꯫ ꯏꯅꯤꯡꯊꯧ, ꯁꯤꯅꯤꯁꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯜ ꯍꯧꯔꯛꯂꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯥꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯂꯦꯞꯇ ꯇꯧꯔꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯉꯥꯛ ꯆꯦꯜꯍꯟꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯆꯨꯝꯃꯤꯅꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯄꯥꯝꯕꯗꯒꯤ 2-3ꯂꯛ ꯂꯥꯜ ꯁꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯝꯕꯗꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌా ꯇꯧꯔꯝꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯈꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯑꯩꯅ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯉꯥꯏꯈꯣ, ꯑꯗꯣ ꯑꯣꯖꯥ ꯑꯃꯥꯏꯕ, ꯅꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯄꯨꯔꯛꯄꯒꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗꯁꯨ ꯃꯇꯝ ꯈꯔ ꯂꯩꯕꯤꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯟꯕꯤꯔꯝꯈꯣ꯫ ꯈꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕꯅ ꯅꯤꯡꯊꯧꯗ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯌꯦꯡꯅꯤꯡꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯗꯣ ꯃꯇꯣꯝꯇ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯇꯥꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯣ ꯎꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯈꯝꯕꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯝꯕꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯕꯅꯣ? ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤ ꯑꯁꯨꯝ ꯌꯦꯡꯂꯨꯕꯅꯤꯗ꯫ ꯑꯗꯣ ꯌꯨꯝꯖꯥꯎ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯌꯨꯝꯖꯥꯎ ꯑꯁꯤ ꯀꯩꯁꯨꯝ ꯁꯪꯅꯤꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯈꯝꯕꯅ ꯑꯗꯨꯔꯥ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗꯗꯤ ꯆꯪꯂꯨꯗ꯭ꯔꯦ꯫ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ
ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯎ, ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ, ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯅꯈꯣꯏꯅ ꯉꯥꯛꯀꯗꯧꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯂꯛꯄ ꯌꯥꯗꯦ꯫ ꯆꯪꯂꯛꯄ ꯎꯔꯕꯗꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯟꯃꯤ ꯁꯔꯨꯛ ꯑꯃꯗꯤ ꯂꯩꯍꯧ, ꯑꯗꯨꯒ ꯁꯔꯨꯛ ꯑꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯐꯔꯦ, ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯅꯐꯝ ꯅꯐꯝꯗ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯜꯂꯨꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕꯗ ꯈꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯁꯔꯨꯛ ꯑꯅꯤꯗꯤ ꯂꯩꯇ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯐꯤꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯁꯨꯝꯁꯪ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯀꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯒꯤ ꯊꯥꯡ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯍꯨꯝ ꯃꯔꯤꯗꯣ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯣꯡꯁꯤꯡ ꯑꯁꯦ ꯍꯥꯡꯗꯣꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯔꯛꯇꯨꯅ ꯈꯝꯕꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯗꯣ ꯇꯝꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯑꯃꯨꯛ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯕ ꯍꯧꯅꯈꯤ꯫ ꯈꯝꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨꯁꯨ ꯐꯤꯅ ꯃꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯃꯤꯠ ꯁꯤꯡꯂꯛꯄꯗ ꯈꯝꯕꯅ ꯊꯥꯡ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯁꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯀꯨꯝꯍꯩ ꯂꯣꯏꯔꯦꯗꯣ꯫ ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯈꯟꯅ ꯃꯐꯝꯁꯤꯗ ꯑꯃꯥꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯐꯥꯈꯤꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯀꯌꯥꯕꯨ ꯋꯥꯅ ꯈꯪꯍꯟꯕ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯃꯤꯀꯨꯞꯁꯤꯗ ꯈꯨꯝꯂꯒꯅꯤ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯑꯗꯨꯁꯨ ꯀꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯝꯕꯁꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯀꯣꯅꯨꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤ ꯂꯥꯡꯕ ꯇꯥꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯧꯗ ꯉꯛꯂꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯩꯁꯨꯝꯁꯪ ꯉꯥꯛꯄ ꯂꯥꯟꯃꯤ, ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯒꯦ ꯈꯟꯅ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯃꯌꯥꯝ ꯑꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯃꯥꯏꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯁꯤ, ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯈꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯔ ꯂꯜꯂꯛꯄ ꯃꯇꯝꯗ ꯈꯝꯕ ꯃꯥꯒꯤ ꯈꯨꯜ ꯌꯧꯔꯝꯗꯥꯏ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯝꯕꯕꯨ ꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯈꯝꯕꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯈꯝꯕꯁꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯛꯂꯥꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯣ ꯌꯧꯔꯛꯄꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯝꯕ ꯇꯝꯅ ꯇꯦꯟ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯂꯝꯕꯅ ꯇꯦꯟꯖꯩ 4-5ꯃꯨꯛ ꯃꯅꯒꯟꯗ ꯄꯥꯜꯂꯝꯃꯤ꯫ ꯈꯝꯕ ꯇꯦꯟꯒꯤ ꯆꯩꯅꯥꯅ ꯍꯦꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯔꯤꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯂꯥꯟꯁꯤꯡꯅꯔꯤ ꯍꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯖꯥ ꯈꯔꯁꯤꯡ ꯎꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯔꯅ ꯈꯝꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕ ꯑꯣꯏꯔꯝꯕꯗꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯝꯕꯒꯤ ꯃꯕꯣꯛ ꯃꯃꯥ ꯃꯄꯥ ꯈꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯈꯝꯕ ꯇꯦꯟꯅ ꯄꯥꯜꯂꯦ ꯍꯥꯏꯅꯕ ꯇꯥꯕꯗꯒꯤ ꯂꯤꯛꯂꯥꯏꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯈꯝꯕꯗꯣ ꯇꯦꯟꯒꯤ ꯆꯩꯅꯥꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯈꯝꯕꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯈꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯆꯪꯂꯛꯇꯨꯅ ꯈꯝꯕꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ, ꯇꯥ ꯈꯝꯕ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯅꯤꯡꯂꯕ꯭ꯔꯣ? ꯁꯦ ꯃꯤꯠ ꯄꯥꯡꯉꯨ,
ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝꯃꯨ ꯁꯦ ꯇꯥ ꯈꯝꯕ ꯅꯆꯤꯟꯗꯨꯅ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯑꯩꯅꯗꯤ ꯅꯍꯥꯛꯄꯨ ꯍꯜꯂꯛꯄ ꯍꯔꯥꯎꯅ ꯉꯥꯏꯖꯈꯤꯕꯅꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅ ꯀꯟꯅ ꯀꯞꯆꯩ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯞꯅꯔꯤ ꯈꯝꯕ ꯂꯤꯛꯂꯥꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯨꯟꯗꯨꯅ ꯂꯩꯔꯝꯕ ꯁꯣꯔ ꯍꯣꯟꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯖꯔꯛꯏ ꯂꯤꯛꯂꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯈꯟꯖꯈꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯕ ꯃꯇꯨꯡ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯋꯥꯍꯩꯇ ꯉꯥꯏꯖꯍꯧꯔꯒꯅꯤꯀꯣ ꯁꯦ ꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯀꯨꯟꯗꯣ ꯑꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯆꯩꯕꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯟꯗꯨꯅ ꯅꯪꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯐꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯈꯦꯡꯅ ꯌꯣꯝꯂꯕ ꯏꯁꯥꯗ ꯂꯩꯔꯝꯕꯅ ꯀꯨꯟꯗꯣ ꯑꯁꯤꯁꯨ ꯏꯈꯦꯡꯂꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯤ ꯁꯦ ꯏ ꯇꯩꯔꯕ ꯀꯨꯟꯗꯣ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯄꯤꯕꯤꯌꯨ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕꯁꯨ ꯅꯍꯥꯛꯄꯨ ꯊꯥꯒꯣꯟꯅꯖꯕ ꯉꯝꯅꯕ ꯏ ꯇꯩꯔꯕ ꯀꯨꯟꯗꯣꯁꯦ ꯅꯈꯨꯠꯃꯛꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯄꯤꯔꯛꯑꯣ ꯂꯤꯛꯂꯥꯏ ꯏꯃꯥꯒꯤ ꯈꯝꯕ ꯅꯍꯥꯛꯅ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯑꯋꯥꯕ ꯏꯄꯥꯛꯇꯒꯤ ꯏꯆꯥꯅ ꯀꯟꯕꯤꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯗꯨꯅ ꯏꯃꯥ ꯍꯤꯡꯅꯤꯡꯂꯤꯌꯦ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯁꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯑꯃꯨꯛꯇ ꯀꯧꯖꯔꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯖꯔꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯃꯥ ꯅꯆꯥꯕꯨ ꯏꯃꯥꯒꯤ ꯅꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯆꯥꯕꯨ ꯁꯨꯝꯕꯤꯌꯨ ꯏꯃꯥ ꯃꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯥꯃꯩꯒꯤ ꯃꯇꯧꯒꯨꯝ ꯊꯃꯣꯏꯗ ꯀꯟꯅ ꯆꯥꯛꯂꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯆꯥꯕꯨ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯃꯤꯀꯨꯞꯇꯨꯗ ꯈꯝꯕꯒꯤ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯁꯥꯏꯒꯣꯜꯗ ꯊꯋꯥꯏ ꯑꯗꯣ ꯆꯠꯈꯤ ꯂꯤꯛꯂꯥꯏꯅ ꯀꯨꯟꯗꯣ ꯑꯗꯣ ꯈꯝꯕꯒꯤ ꯉꯛꯁꯝꯗ ꯂꯪ ꯑꯃꯅ ꯀꯤꯗꯨꯅ ꯍꯨꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯩꯔꯣꯟ ꯆꯟꯈꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯏ ꯈꯝꯕꯒꯤ ꯃꯨꯡꯐꯝꯗ ꯂꯥꯛꯇꯨꯅ ꯍꯜꯂꯛꯈꯣ ꯍꯥꯏꯅ ꯇꯦꯡꯊꯥ ꯇꯦꯡꯊꯥ ꯀꯞꯆꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯣꯏꯈ꯭ꯔꯦ ꯀꯨꯟꯗꯣ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯥ ꯈꯝꯕ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯣꯟꯗꯨꯅ ꯂꯩꯖꯈꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯣꯠꯂꯨꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯁꯤꯅ ꯅꯤꯡꯊꯧꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯝꯖꯅ ꯍꯤꯡꯖꯔꯝꯕ ꯈꯝꯕꯁꯨ ꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ